इमेज पाउदमियंग ताबिरिबसिंगबु अहानमक्तदा बिनिताना ताराम नौसबगलोयना खुरुमजरी हौजिक पाउदमसिगी मरोय पाउ पिजरी एजुकेशन मिनिस्टर टीएस राजेश्यामना www.lairik.net वेबसाइट ngasi launch तौखरे चेन्नईदगी मियोय लिसिंग अमा चाम निफु ngasi जिरीबांग रेलवे स्टेशन दा थुंगलखरे लोइनना कुनमाथोय सुबा सही सासी इंडिया की ओइगनी हाइना फोंदोखरे हौजिक मपुंग पाउलो बिरसी एजुकेशन मिनिस्टर थोकचोम राजेश्यामना ngasi मणिपुर की महिमसिंग तंबगी इतिहास ता अहानबो ओइना कंटेंट यौबा वेबसाइट www.lairik.net हांगदोखरे मिनिस्टर की सेक्रेटरी ता लैबा ऑफिस ता पांगथोकपा वेबसाइट लॉन्च तौबगी थरोंगा मरिलेना मिनिस्टर टीएस राजेश्यामना हाई समग्र शिक्षा की मखादा पुथोकलिबा वेबसाइट सी निमित मरी मंगानी की मनुंगदा गूगल प्ले स्टोर दगी लाइरिक हाइरिबा मोबाइल एप्लीकेशन सिनादुना तोंगान तोंगानबा ऑडियो विजुअल अमदी कंटेंट याउना क्लास 1 दगी 12 फाउबगी सब्जेक्ट सनी की मथक्ता बाइलिंगुअल मोडता फंगलगनी मखाताना मिनिस्टरना फोंदोखिबदा स्टेटसगी मनु हंजिना लैबा इंटरनेट की खुदोंग चाबा फंगदा मफमसिंगदसु पेन ड्राइव टीवी प्रोजेक्टर गुंबा सिनादुना महिरोइसिंगदा वेबसाइट सी खुदोंग चाबा फंगननबसु होटनरी अमदी मियामना वेबसाइट सी मतंगदा सजेशन सिंगबा पिरकनबा अपील सु तौरपगलोयना COVID-19 की लांथेंग असी अमगा अमगा मतेंग पांगनदुना मियाम पुना लांथेंग मिनसी हाइना फोंदोखी थोरामदुदा एजुकेशन एस की कमिश्नर टी रंजीत डायरेक्टर टीएस किरण कुमार अमदी एडिशनल डायरेक्टर याउना मकोक थोंबो ऑफिशियल सिंसु सरुक याखी We are open to any kind of suggestion, comment, criticism. Loina ma koi open to any dang to we are public space at Hamdri se. Kari suggestion be rather nan. That is why day before yesterday we had a big gathering. Sainik school, Kendra Vidyalaya, Narvodaya, private school, Hill Valley, then Indian government, the official mayam tawaga. Mana tawri mayam loina ma haina raga koi puthong raga. Koi na kangma moi na kangba adu tawaga koi to na tawaga. We must provide best system for better quality education. मणिपुर लेंगाना मपान स्टेट सिंगल लेरिबा मणिपुरी सिंग पुरकनबगिदमक मेगी तांग तरागी नुमिदांग पुंग निपान दा चेन्नई रेलवे स्टेशन दगी मियोय लिसिंग अमा चाम निफु पुरगा लाकपा सार्मिक स्पेशल ट्रेन अदु जिरीबांग रेलवे स्टेशन दा नुंगथिलगी पुंग 12 मिनिट कुन दा थुंगलखरे जिरीबांग रेलवे स्टेशन सिदा थुंगलरिबा पैसेंजर अमता बोगी दगी कुमहंदना थमलबा मतुंग अहानबो ओइना उखरुल डिस्ट्रिक्ट की पैसेंजर चाम 35 असि हाना कुमहलबा मतुंग स्क्रीनिंग तौरा मतुंगदा फूड पैकेज सिंग पीरबा मतुंगदा हाना सेम सादुन लेरिबा बस तरुकता कहलबा मतुंग मणिपुर चीफ सेक्रेटरी डॉक्टर जे सुरेश बाबू आईएएस एडिशनल डायरेक्टर ऑफ पुलिस एल काइलुन आईपीएस डीसी जिरीबाम डब्ल्यू मालेंगानबा सेंगलई आईएएस अमदी ऑफिशियल कया याउना बस सिंग अदु लमथाखी ngasi जिरीबाम दा थुंगलरिबा चेन्नई दगी लाखिबा मणिपुरी सिंग अदुबु यंगसिनबा चीफ सेक्रेटरी लुचिंगबा हाई रैंकिंग ऑफिशियल सिंग अदु हेलीकॉप्टर तोंदना जिरीबाम दा नुंगथिल पुंग 12 मिनिट 13 ताबा मतमदा थुंगलखी यंगसिला मतुंग अमदी डिस्ट्रिक्ट दा सकदबा पैसेंजर सिंगी बस सिंग अदुसु चीफ सेक्रेटरी ना लमथा बिरमलाबा मतुंगदा हेलीकॉप्टर तोंदना इम्फाल गिदमक नुंगथिल पुंग 3:45 दा हनखी ngasi मणिपुरी लिसिंग मचाम निफु रोम ट्रेन जिरीबाम रेलवे स्टेशन सिदा थुंगलबा मतमदा जिरीबाम दे लेरिबा मरुओइना आजुका जेडीओ रेड क्रॉस सोसाइटी महिरोई सिंगी लुप सिंग अमदी तोंगान तोंगानबा सीएसओ सिंगना चाउना मतेंग पांखी चीफ सेक्रेटरी डॉक्टर जे सुरेश बाबू आईएएस ना हाइखिबदा ngasi चेन्नई दगी मणिपुरी लिसिंग मचाम निफु ट्रेन द पुरकना जिरीबाम रेलवे स्टेशन सिदा थुंगलबदा यामना हरावबा पोई मसिगी मथंग मखाताना पंजाब बेंगलोर चेन्नई अमदी बड़ौदा दगी मपान लेरिबा मियोय सिंग जिरीबाम स्टेशन सिदा पुरकलगनी हाइखी कनागुंबा मियोय सिंगना मणिपुर हनिंगबा मियोय सिंग ओइरबदी मफम मफम अदुदा लेरिबा कंसर्न अथॉरिटीज सिंगदा रजिस्टर तौबियु हाइखी लोयना असमना मणिपुर चीफ मिनिस्टर की मियंग मखादा एखोय पुन्ना थबक तौमिनदुना वारबा मतम असिदा
ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯈꯤ꯫ ꯒꯤ ꯊꯥꯔꯛꯄ ꯇ꯭ꯔꯦꯟ ꯉꯁꯤ ꯖꯤꯔꯤꯕꯥꯝꯗ ꯄꯨꯡ 12:40ꯗ ꯖꯤꯔꯤꯕꯥꯝ ꯌꯧꯔꯛꯈ꯭ꯔꯦ꯫ ꯁꯤꯒꯤꯗ ꯇ꯭ꯔꯦꯟ ꯑꯁꯤ ꯌꯧꯔꯛꯄꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯃꯁꯨꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯁꯥ ꯌꯥꯎꯅ ꯍꯧꯖꯤꯛ ꯃꯁꯥꯅ ꯌꯥꯎꯅ ꯌꯦꯡꯖꯔꯤ꯫ ꯍꯧꯖꯤꯛ ꯖꯤꯔꯤꯗ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ COCꯁꯤꯡꯅ ꯁꯤꯟꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤꯗ ꯌꯧꯅꯕ ꯃꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤ ꯊꯥꯕ ꯍꯧꯈꯔꯦ꯫ ꯖꯤꯔꯤꯕꯥꯝꯗꯒꯤ ꯄꯥꯎꯗꯝ ꯖꯤꯔꯤꯕꯤ ꯏꯪꯂꯤꯁ ꯆꯨꯃꯤꯊꯥ ꯔꯥꯃꯣ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯄꯟꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯅꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯒ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯦꯟꯗ ꯊꯨꯡꯂꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯒꯅꯤ꯫ ꯁꯤꯝꯇꯣꯃꯦꯇꯤꯛ ꯑꯣꯏꯕ ꯄꯦꯁꯦꯟꯖꯔ ꯈꯨꯗꯤꯡ ꯃꯈꯥ ꯇꯥꯕ ꯇꯦꯁꯇꯤꯡ ꯇ꯭ꯔꯤꯠꯃꯦꯟꯒꯤꯗꯃꯛ ꯈꯨꯗꯛꯇ ꯇꯣꯉꯥꯟꯅ ꯊꯝꯒꯅꯤ ꯑꯃꯗꯤ ꯁꯤꯝꯇꯣꯝ ꯐꯪꯗꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯃꯈꯣꯏꯒꯤ ꯍꯣꯝ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯠꯍꯟꯈꯤꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟ ꯂꯥꯡꯂꯤꯕ ꯕꯁꯁꯤꯡꯗ ꯇꯣꯡꯍꯟꯗꯨꯅ ꯆꯠꯍꯟꯈꯤꯒꯅꯤ꯫ ꯊꯨꯡꯂꯔꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯃꯅ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯁꯦꯟꯇꯔꯗ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯅꯕꯒꯤ ꯊꯕꯛ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛꯀꯤ DCꯅ ꯁꯤꯟ ꯂꯥꯡꯒꯅꯤ꯫ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 6ꯇ ꯂꯧꯈꯤꯕ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯀꯤ ꯗꯤꯁꯤꯖꯟ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀ꯭ꯋꯥꯔꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯅꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ MLAꯁꯤꯡ ꯑꯃꯗꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯅ ꯌꯥꯎꯅ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡ, ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯂꯣꯏꯅꯅ ꯁꯤꯟ ꯂꯥꯡꯒꯅꯤ꯫ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀ꯭ꯋꯥꯔꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯅꯣꯡꯃꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯨꯄꯥ 200 ꯁꯔꯀꯥꯔꯅ ꯄꯤꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯄꯟꯗꯨꯅ ꯂꯩꯔꯨꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯎ ꯒꯦꯠ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝ ꯒꯦꯠꯇ ꯃꯦꯗꯤꯀꯦꯜ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯁꯦꯟꯇꯔꯗ ꯍꯟꯈꯤꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯀ꯭ꯋꯥꯔꯟꯇꯤꯟ ꯇꯧꯕꯒꯤ ꯅꯤꯌꯝ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ 14ꯅꯤ ꯀ꯭ꯋꯥꯔꯟꯇꯤꯟ ꯇꯧꯗꯨꯅ ꯊꯝꯒꯅꯤ꯫ ꯀ꯭ꯋꯥꯔꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅ ꯈꯣꯠꯅꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤ꯫ ꯂꯣꯏꯅꯅ ꯀ꯭ꯋꯥꯔꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯗ ꯍꯥꯏꯔꯤꯕ ꯑꯊꯤꯡꯕ ꯑꯁꯤ ꯈꯪꯅꯅꯕ ꯁꯥꯏꯟ ꯕꯣꯔꯗ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯊꯦꯠꯇꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯑꯦꯗꯤꯁꯅꯦꯜ ꯗꯤꯔꯦꯛꯇꯔ ꯑꯦꯟড ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ TDWJUꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯃꯈꯜ ꯀꯌꯥ ꯉꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯝꯖꯨꯗ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯝꯖꯨꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ TDWJUꯗ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯈꯨꯠꯁꯤꯟꯅꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯇꯃꯦꯡꯂꯣꯡ ꯅꯝꯀꯥꯎꯂꯣꯡ ꯀꯩꯀꯥꯎ ꯚꯤꯂꯦꯖꯇꯒꯤ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝ ꯁꯤꯟꯅꯅꯕ ꯂꯥꯛꯈꯤꯕ TDWJUꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯥꯝꯀꯨꯡ ꯄꯥꯃꯩꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯤꯌꯥꯝꯗ ꯏ-ꯄꯥꯎ ꯄꯤꯔꯤꯕ ꯇꯝꯄꯥꯛꯀꯤ ꯄꯥꯎꯃꯤꯁꯤꯡꯒꯤ ꯑꯋꯥꯕꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯆꯤꯡꯗ ꯐꯪꯕ ꯃꯅꯥ-ꯃꯁꯤꯡꯒꯤ ꯄꯣꯠꯂꯝ ꯈꯔ ꯈꯨꯠꯁꯤꯟꯅꯕꯅꯤ꯫ ꯄꯥꯛ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯔ ꯑꯁꯤꯅ ꯆꯤꯡ ꯇꯝ ꯑꯅꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕ ꯃꯔꯤ ꯑꯃ ꯁꯥꯒꯠꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯝꯖꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯖꯣꯏ ꯀꯛꯆꯤꯠꯇꯥꯕꯝꯅ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌా ꯃꯥꯌꯣꯛꯅꯔꯤꯕ ꯇꯝꯄꯥꯛꯀꯤ ꯄꯥꯎꯃꯤꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯕꯤꯗꯨꯅ TDWJUꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯥ-ꯃꯁꯤꯡ ꯇꯦꯡꯕꯥꯡꯂꯛꯄ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯏ꯫ ꯆꯤꯡ ꯇꯝ ꯑꯅꯤꯃꯛꯇ ꯃꯊꯧ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯁꯨ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯕꯅ TDWJUꯒꯤ ꯃꯐꯝꯗ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯈꯔ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯈꯨꯠꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯗꯤꯇꯔꯁ ꯒꯤꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯡꯗ꯭ꯔꯥꯝ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯔꯨꯄꯆꯟꯗ꯭ꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯇꯝꯊꯤꯔꯕ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯃꯔꯛꯇ ꯃꯤꯌꯥꯝꯗ ꯏ-ꯄꯥꯎ ꯄꯤꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯕꯨ ꯁꯤꯡꯊꯥꯕ ꯑꯣꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯝꯖꯨꯗ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝ ꯈꯨꯠꯁꯤꯟꯅꯔꯛꯄ ꯉꯁꯤꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯁꯥꯏꯟꯁ ꯑꯦꯟꯗ ꯇꯦꯛꯅꯣꯂꯣꯖꯤ ꯀꯥꯎꯟꯁꯤꯜ ꯃꯥꯁꯇꯦꯛ CSIR ꯅꯦꯏꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯁꯪ ꯑꯁꯤꯅ ꯄꯨꯊꯣꯛꯄ ꯍꯔꯕꯦꯜꯒꯤ ꯁꯦꯅꯤꯇꯥꯏꯖꯔ ꯈꯔ ꯑꯝꯖꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯨꯠꯁꯤꯟꯅꯕ ꯑꯗꯨꯗ ꯃꯥꯁꯇꯦꯛꯀꯤ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ L. ꯗꯤꯅꯆꯟꯗ꯭ꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯣꯔ ꯆꯣꯏꯁ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯉꯁꯤ ꯑꯝꯖꯨꯗ ꯇꯦꯡꯕꯥꯡ ꯄꯤꯔꯛꯈꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯁꯨꯒꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯆꯦꯡ ꯌꯦꯟꯕꯒꯤ ꯊꯕꯛ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯉꯁꯤꯁꯨ ꯆꯠꯊꯔꯤ꯫ ꯉꯁꯤ ꯁꯨꯒꯅꯨ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯦ. ꯔꯟꯖꯤꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯨꯒꯅꯨ ꯑꯃꯗꯤ ꯁꯦꯔꯧꯗ ꯆꯦꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯃꯗꯤ 20 ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯅꯤꯅ ꯈꯨꯗꯦꯡꯊꯥꯕꯤ ꯚꯤꯂꯦꯖ ꯑꯃꯗꯤ ꯂꯥꯡꯈꯣꯡꯆꯤꯡ ꯚꯤꯂꯦꯖ ꯑꯅꯤꯗ ꯆꯦꯡ ꯌꯥꯎꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫ ꯈꯨꯗꯦꯡꯊꯥꯕꯤ ꯚꯤꯂꯦꯖ ꯑꯃꯗꯤ ꯂꯥꯡꯈꯣꯡꯆꯤꯡ ꯚꯤꯂꯦꯖ ꯑꯅꯤꯅꯁꯨ ꯈꯨꯟꯗ ꯐꯪꯕ ꯃꯍꯩ-ꯃꯔꯣꯡ ꯑꯃꯗꯤ ꯃꯅꯥ-ꯃꯁꯤꯡꯁꯤꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯈꯨꯗꯣꯜ ꯇꯝꯂꯛꯈ꯭ꯔꯦ꯫ ꯉꯁꯤ ꯈꯨꯗꯦꯡꯊꯥꯕꯤ ꯚꯤꯂꯦꯖꯀꯤ ꯅꯤꯡꯊꯧꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯨꯗꯣꯜ ꯇꯝꯅꯕꯒꯤ ꯑꯆꯝꯕ ꯊꯧꯔꯝꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅꯥꯝ ꯖꯣꯇꯤꯟ, ASP ꯑꯣꯄꯔꯦꯁꯟ ꯃꯣꯔꯦ M. ꯑꯃꯤꯠ,
20 AR Kudeng Thabi Post ki Major Riti Territorial Army Khongkhang Post ki Major Somojit Yauki Thoronga Marilena International Human Rights Organization Manipur State ki President Oinam Jotin na phongdokibada COVID-19 na maram oiduna hauzik khamthengna wanaraba matam asida singmi tami amatani haibagi wakhalonda International Human Rights Organization Manipur State amadi 20 Assam Rifles anina ngamjaba khara kudol tamjabani aduga Kudeng Thabi Village amadi Langkhongching Village anina su khunda phangba mahimarong amadi manama sing kudol tamlaki hairi Kakching District Police ke Superintendent of Police Victoria Yankhongi miyeng makhada lockdown gi section tharang lokhapagi thabak lokhatna yu phagatpagi thabak su leptana sangchinduna tongan police station sina yu phagatpa ngamle hairi SDPO Kakching P Sankar amasung OC AK Premje anina lusingba kangbu amana karakter leiba achoba yu sungpham yu sungba lepnaba khangalabasu makhatana yu sungba leptabadagi yu sungpham adugi lammapuda yu sang sidohankre amadi yu sungbada sina polam singsu phagat pangamki hairi Hianglam Police Station su wobagai lamkhaidagi miyoy amadagi yamlaba yu phagat pangamle hairi Sugnu Police Station su Sugnu Kaithalgi area dagi miyoy indagi yamlaba yu phagat pangamle hairi phagalaba yu sunglisina polamadi yu sing makhataba loge ba thabak lokhanaba Kakching Excise Department da kusina khragani hairi Paugi marak thatna break ama luxury COVID-19 laichat asidagi aikhoi cheksinsi laingakna thamba chatna kanglon ngakna chatuna lockdown gi wahan thoklayansi laichat asidagi ngak thoknaba mask sizinaba social distancing miyam pundaba sanitizer natraga sapona khutsa toina hamdokpa kaubiganu laichat asi mayoknabada miyam gi dambak front line da thabak tawriba miyosingbu ikaikamnasi hauzik makhatarako paulo birasi Kakching District ki manung chaliba sora hariba kulasida SPDPO Manipur gi miyang makhada COVID-19 ga marilena the Disabled Development Association Manipur DDAM gi members sing galoyana san thakna polam sing yenthoki President Muhammad Yunus Khan SPDPO Manipurna sora hariba phamasida ngasi phawbada kanagumba ama phawbana awareness PB3 loyana disabled certificate paidaba amasung pairagasu sarkarna piriba skin matau karamna Panggadage hayo phawba khangdabana helamki yamna nungaitaba phibam phajana soklaba angang singi mama pana pendana hairaki go to village pangthokiba laikre adubo madugi kanabadi phangdri haina su phondoraki mafam kayada aikoina chachaba sida thengnariba kayasi awareness ward paloyana lekai adugi elected person oiriba members sing pradhan amasung councillor singna miyeng changbiba ward pa vote maya khaktada nungsiba saba kaya du thadokpiraga asengba miyangi sebaroi amutadi oibiyu haina punampu puning singsilakli ngarang numidawairam pung mari makhairom tabada Imphal More lambida leiba Wapi village da akanba nonglai nungsi sitpada village aduda leiba yung ani amangada thokre hairi hariba mafam aduda paumising asatuna yenglubada MK Manujo Thena leiba yung adugi saruk loinamak nungsitna humdokduna amangada thoankre Waisingkan so Thena leiba yung amana jingagi saruk sing khara nungsitna humdokibadagi amangata thokre hiramasigi matangda Wapi village ki chief Mr. Marim Manhoi Jothena phondokibada coronavirus number moiduna lockdown tokibadagi awaba khamthena leiringai jarakta ngarang ikhang khangaudana khunasida akanba nonglai nungsi ama sitki maduda yum madugi saruk loina manungsitna humdoki yum amana jingagi saruk khara amangata thokre maramaduna kudong thiba nanglaba yum ani asida Manipur Sarkar amadi Technopol District asigi disease singna miyeng sangbiduna mateng pangbinaba sarkari puning singsilakli Sipka DC Technopol ga unabada DC na yumania sida mahaki maikaidagi lupa 3,000 mateng panglaki hairi Kakching lamkhai gi khathang basaruk 135 kV power substation Haikakpokpi National Highway 102 Imphal More lambigi nongchu amadi nongpokta Kakching Kulen Village number 59 amasung 16 na konba Kakching Lengba Lokon gi ekar chatuk longgi lokfam hana leiramba lokhong lekhidabadagi lo uba yadre masi lanai mioi khrana masagi da yengdana lokham da lebak thonjilakpadagi amadi upu amata haptabadagi lokhong sing mangan khibadagi ni haina Lengba Lokon Cultivators Welfare Committee LLC WC Kakching ni seror amana phondorakli seros na makhatari badi coronavirus sandorakpana prithibhi pumada saktang mathoklagani haina miyamna mi painari amaromdana Manipur gi pothokna aikoini hingjaba ngamnaba kanna lo singu paikhataba yadrabani
ꯍꯧꯖꯤꯛ ꯐꯧ ꯍꯨꯟꯅꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯊꯨꯕꯗ ꯂꯧ ꯎꯕ ꯌꯥꯅꯕ ꯂꯧꯈꯣꯡ ꯑꯁꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯑꯦꯒ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ IFCDꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯥꯟꯅꯍꯟꯅꯕꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ PM ꯃꯣꯗꯤꯅ ꯂꯨꯄꯥ ꯂꯥꯈ ꯀ꯭ꯔꯣꯔ 10ꯒꯤ ꯄꯦꯀꯦꯖ ꯑꯃ ꯂꯥꯎꯊꯣꯛꯂꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯀꯥꯟꯅꯕ ꯐꯪꯍꯟꯅꯕ ꯊꯧꯁꯤꯜꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ 12 ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯒꯅꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯗꯥꯁ-ꯏ-ꯕꯥꯔꯆꯤ ꯍꯣꯁꯄꯤꯇꯥꯜꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯆꯝ ꯀꯌꯥ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯄꯨ ꯏꯟꯗꯤꯌꯥꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯇꯦꯛ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯦꯇꯔꯅꯤꯇꯤ ꯋꯥꯔꯗꯇ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜꯗ ꯍꯥꯏꯈꯤꯕꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ, ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ, ꯅꯔꯁꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯃꯤꯑꯣꯏꯕ ꯖꯥꯇꯤꯗ ꯆꯠꯊꯕ ꯇꯝꯊꯤꯔꯕ ꯀ꯭ꯔꯥꯏꯝꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯤꯌꯥꯝ, ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛ ꯏꯟꯗꯤꯌꯥꯅ ꯂꯦꯞꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯦꯁ. ꯔꯥꯙꯦꯁ꯭ꯌꯥꯝꯅ www.lairik.net ꯋꯦꯕꯁꯥꯏꯠ ꯉꯁꯤ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯆꯦꯟꯅꯥꯏꯗꯒꯤ ꯃꯤꯑꯣꯏ 190,000 ꯉꯁꯤ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯊꯨꯡꯂꯈ꯭ꯔꯦ꯫ ꯂꯣꯏꯅꯅ 12 ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯄꯥꯎꯗꯝ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫